ꯁꯦ ꯅꯪꯅꯕꯅ ꯊꯤꯜꯂꯛꯄꯗꯅꯦ ꯃꯣꯏ ꯒꯥꯔꯤ ꯌꯥꯝ ꯀꯟꯅ ꯌꯥꯡ ꯊꯧꯔꯝꯗꯣꯏꯅꯦꯕ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯑꯃꯨꯛꯁꯨ ꯄꯥꯈꯠꯂꯤꯀꯣ ꯑꯩ ꯅꯨꯄꯤ ꯈ꯭ꯋꯥꯏ ꯁꯥꯎꯕꯤꯅꯤ ꯃꯣꯏꯅ ꯃꯊꯤ ꯐꯥꯏꯖꯜꯂꯝꯕꯁꯦ ꯃꯥꯗꯤ ꯃꯣꯏ ꯃꯊꯤꯁꯦ ꯍꯨꯏꯊꯤ ꯍꯥꯏꯕꯅꯤ ꯃꯥꯗꯤ Hi. Hi. Ngasize aigi suti oibako aduga thoibigi di suti nate ado mana chatringai mangda chak thongbiramgi adana mana ke ke ba siam ko tawduri mayam nu chake ado khoina ngasi video sidi just khoina ayukta ko duty chana dringai da kan kwain tawge habado adugi sum solappa video am khatang mayam iminnerji ko yang sima horaba Hore? Ke ke yang nang ido thongdi je Kano saugri ne silo saugri ne kano thongge kano ka ukabi ayai bithaga aduga amana sise kano tawge laiwa se met ki tawbo kano taw chawai ne umorok ne tawga laiwa se yamde bu ko adida su bain kanina dum kona ne small family yimdagi thakwa jana bidontra ado singa na hana ina unboxing tawbudadi yahawdribneba sise bag to tonganda atopa bag amda yawbugine sisina tongana kona mu tharakpaneba Saugri umrok natro da mane chawaiga umrok ko chawaiga adu sina samaroi ko aduga rasma maru yawre leidi sigi khamena khabi yawre aduga kongkwa ga kongkwa se kana chanam no khangde kongkwa aina kha phangbi tare yubi ko se yawre khangbra yubi bo hapak bini yubi do nang na phangna bong ne mane ado amko tawsi ko akhoi ne tha sloislapui khoi grocery ge ga loi loisale ebuko ado order kha tawsi video da hapsira yai adugi video ko tawta adugi grocery haul tawdi nanga tawrone grocery gi keno je online dum tawsalaji online da kado tawebo ko ado mi bu khangudi khangnaramne bu ko ado khangdaba yawdadi ne khoi sidadi ne kano grocery gumba se online da order tawbu yae ba khangba ado yam tu eba minute 10 da dum laeba kamai toino khongde minute 10 bu jangdaba yawida ado makhan leibo ko Blinkit ne Zepto even Swiggy phau order tawebo ko do khoi kano de gi order tawge Blinkit sina ne ha delivery charge free dum oyambane ba hojikki dum delivery charge yawrebo ko aduga asidi kano de tawge khoi Zepto de gi ada hol tawsina damon tawtaba hana di aina tawgrabni na khoi tolo ai semdo hi ko sa semdo ga thengani ado jana pidi hinjangna pi budi ha poi buko jana pi je moi le yabra yae ba hinjangna pi su lo yawe buko ado so khoi huji hinjangna pi je leiri ba ado mamal na wai tawa online gi ja mamal hinjangna pi di tange do topa grocery items kano vegetable se tange buko aduga kano di atopa grocery item ade chini ko ade di thum hawai ade thau thum haidare adudi dum hongeba aduna offer da dum phangeba oxi kano gi normal dukan dai dum honge moi tinju timbirakpa ade matam su ke mangdre na khoi chat khanadre waswadre nungai hamna dai delivery charge free oibani ne yam thi nungai ai de dum order tawre okay se hing aso si kano tawre chak khagale sonda chak ai pakhale thengi nang aroi sigang soe ang soe na ti ai si met toini ish ai kang soe ma sina kari khar lap ngari umur am hap ke umur na met la si ko mo to ai pm ta to pi dai torom bane bu ko am ta khodo ge okay na le nong chu bagi pi am su da ban ram gi pi su loksan sida chak le chak pi pesugar macha ni khoi bani gi ni ko tupin do ai pi pho je ti yeng shin pi phom dai shin ne ba
ꯚꯤꯗꯤꯑꯣꯒ ꯅꯝꯁꯤꯜꯂꯦ ꯍꯥ ꯐꯤꯐꯧ ꯀꯨꯅꯨ ꯃꯌꯥꯝ ꯂꯩꯕꯅꯤ ꯁꯤꯗ ꯂꯩꯔꯝꯗ꯭ꯔꯦ ꯁꯤ ꯁ꯭ꯋꯥꯏ ꯇꯣꯡ ꯂꯩꯕꯅꯤ ꯁꯤꯒꯤ ꯚꯦꯟꯇꯤꯂꯦꯇꯔ ꯃꯌꯥꯝꯁꯤꯗ ꯑꯦꯁꯤꯁꯤꯗꯕ ꯋꯤꯟꯗꯣ ꯑꯦꯁꯤ ꯇꯣꯡ ꯂꯩꯕꯅꯤ ꯃꯣꯏ ꯃꯊꯤ ꯉꯥꯛꯇꯅꯦ ꯐꯥꯏꯖꯤꯜꯂꯤꯁꯤ ꯃꯣꯏꯅ ꯁꯤꯒꯤ ꯐꯧꯕ ꯐꯤꯁꯤꯗ ꯑꯃꯨꯛ ꯐꯥꯏꯖꯤꯜꯂꯝꯕꯁꯤꯗꯤ ꯑꯩ ꯅꯨꯄꯤ ꯈ꯭ꯋꯥꯏ ꯑꯁꯥꯎꯕꯤꯅꯤ ꯃꯣꯏꯅ ꯃꯊꯤ ꯐꯥꯏꯖꯤꯜꯂꯝꯕꯁꯤ मादी मोई मथी हुई है मादी फिर हुई फजल में क्या है अभी कम हुई सीधे काखल चोंग फजल में खली ꯀꯥꯔꯟ ꯌꯥꯝ ꯇꯥꯗꯅꯀꯣ ꯃꯤꯉꯣꯟꯗ ꯂꯣꯏ ꯍꯥꯏꯗꯣ ꯀꯩꯒꯤꯅꯣ ꯇꯥꯃꯣ ꯀꯩꯅꯣ ꯇꯧꯔꯝꯃꯣꯆꯣ ꯆꯥꯛꯇꯣ ꯑꯝꯇ ꯃꯨꯊꯠꯄꯤꯔꯝꯃꯣ ꯍꯣꯏ ꯐꯧꯗꯣꯛꯀꯣ ꯑꯗꯨꯗꯤ ꯑꯩ ꯆꯥꯛꯈꯨꯝꯗ ꯌꯦꯡꯉꯝꯒꯦ ꯆꯥꯛ ꯃꯨꯊꯠꯄꯤꯔꯝꯃꯣ ꯑꯣꯀꯦ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯑꯣꯟꯂꯥꯏꯟꯗꯒꯤ ꯑꯣꯔꯗꯔ ꯇꯧꯕꯩꯗꯣ ꯁꯤꯒꯤ ꯁ꯭ꯋꯤꯒꯤꯁꯤꯁꯨ ꯌꯥꯏ ꯁꯤꯁꯨ ꯌꯥꯏ ꯑꯗꯣ ꯑꯃꯒꯁꯨ ꯋꯥꯠꯂꯤ ꯑꯗꯣ ꯁꯤꯗꯒꯤ ꯇꯧꯔꯁꯤ ꯁꯤꯗ ꯃꯥꯅ ꯊꯣꯏꯕꯤꯅ ꯑꯣꯜꯔꯦꯗꯤ ꯈꯜ ꯂꯩꯔꯝꯃꯦ ꯁꯤ ꯀꯥꯔꯠꯇ ꯌꯥꯎꯔꯤꯁꯤ ꯁꯤꯈꯩꯁꯤ ꯃꯥꯅ ꯈꯜꯂꯝꯃꯒ ꯊꯝꯃꯕ ꯉꯥꯛꯇꯅꯤ ꯃꯣꯏ ꯄ꯭ꯔꯥꯏꯁꯇꯨꯅ ꯅꯥꯀꯟ ꯅꯥꯀꯟꯗ ꯏꯔꯦ ꯃꯁꯤꯡ ꯑꯃꯃꯝ ꯈꯛꯇꯪ ꯇꯧꯗꯣꯏꯕ ꯄꯩꯁꯥ ꯃꯃꯜ ꯁꯤ ꯂꯩꯔꯦ ꯑꯗꯒꯤ ꯄꯦꯃꯦꯟ ꯍꯥꯞꯄꯔꯣꯏꯒꯦ पेमेंट तौथोखीगे पेमेंट ओके पेमेंट लोग्रे चेक तौर चलगे यस तो अराइविंग इन 30 minutes ngasi minute 30 mu changi tharani sida lani do call tawrani hopaga okay yengasi hoin lapadu pochai singdo sogui yentro 이거 뭐지 완전 비용 문더가 문라면 ꯌꯥꯝꯗꯕꯅꯤꯅ M3 그러나 간다 오토크레 엔트라 시다고 그러지 ꯉꯥꯔꯤꯗꯣ ꯑꯩꯅ ꯂꯧꯊꯣꯛꯑꯦꯕꯀꯣ ꯍꯥꯞꯆꯤꯜꯂꯛꯑꯒꯦ 하보 ꯍꯥꯞꯆꯤꯜꯂꯦꯀꯣ 아니 이게 어떤 거지 알아보고 하더라 ꯂꯧꯔ ꯍꯥꯞꯄꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯍꯥꯎꯋꯦꯕꯀꯣ 그거보다게 모로코도 합쳐볼게 잘랐어 그때이디 할로 나박비 나박비 야우도지 그래 하고 뭐가 더 많아 ꯑꯁ ꯑꯩꯗꯤ ꯅꯄꯥꯛꯄꯤ ꯌꯥꯎꯗ꯭ꯔꯦ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯆꯥꯅꯤꯡꯗꯦ ꯍꯥꯎꯇꯦꯕ ꯇꯤꯜꯍꯧꯒ ꯊꯣꯡꯕꯗꯣ ꯉꯥꯛꯇꯪ ꯁꯧꯕ ꯆꯔꯛꯁꯅꯣꯕꯀꯣ ꯑꯗꯨꯒ ꯑꯩ ꯎꯀꯥꯕꯤꯗꯣ ꯁꯦꯠꯇꯣꯛꯀꯦ 오케이 ꯁꯤ ꯎꯀꯥꯕꯤꯁꯦ ꯍꯥꯞꯀꯦꯕ ꯑꯗꯣ ꯑꯩ ꯌꯥꯝ ꯄꯥꯝꯃꯨꯕꯒꯤꯅꯦ ꯑꯅꯤ ꯈꯛꯇꯪ ꯑꯣꯏꯅ ꯍꯥꯞꯇꯣꯔꯦ ꯀꯩꯅꯣ ꯇꯧꯋꯦꯕ ꯑꯩꯈꯣꯏ ꯌꯥꯝ ꯆꯥ ꯐꯪꯗꯕꯅꯤꯅꯅꯦ ꯄꯥꯝꯃꯨꯏꯕ ꯌꯥꯝ ꯍꯥꯞꯇꯣꯛꯄꯗꯣ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯆꯥꯈꯤꯕ ꯉꯥ ꯑꯔꯧ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯗꯤ ꯃꯤ ꯃꯔꯤ ꯑꯣꯏꯕꯒꯤ 오케이 ꯁꯤꯗ ꯃꯤ ꯑꯅꯤꯗꯪ ꯑꯣꯏꯕꯅꯤꯅ ꯃꯁꯤꯡꯕꯨꯗꯤ ꯆꯨꯝꯃꯦ ꯃꯥꯏꯁꯦ ꯑꯅꯤꯒꯤ ꯑꯅꯤ ꯃꯔꯤꯒꯤ ꯃꯔꯤ ꯉꯔꯥꯡꯒꯤꯗꯣ ꯃꯔꯤꯗꯤ ꯍꯦꯜꯂꯦ ꯍꯥꯏꯗꯤ ꯃꯇꯝ ꯇꯞꯄ ꯌꯥꯎꯕꯩꯅꯤ ꯑꯗꯨ ꯁꯥꯏꯖ ꯈꯤꯇꯪ ꯈꯦꯠꯅꯕꯩ ꯋꯥꯅꯤ ꯁꯨꯃꯥꯏꯅ ꯐꯖꯅ ꯁꯦꯠꯇꯣꯛꯑꯒ ꯃꯔꯨ ꯀꯩꯀꯥ ꯂꯧꯊꯣꯛꯑꯒ ꯍꯥꯞꯊꯔꯒꯦ ꯎꯀꯥꯕꯤꯁꯤꯅꯁꯨ ꯌꯥꯝ ꯍꯥꯎꯋꯤꯁꯨ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯃꯣꯏ ꯁ꯭ꯋꯥꯏꯒꯤ ꯃꯤꯈꯩꯁꯤꯗꯤ ꯑꯝꯇ ꯑꯍꯥꯎꯕꯁꯤ ꯆꯥꯕ ꯐꯪꯖꯗ꯭ꯔꯕꯅꯤꯀꯣ ꯃꯣꯏꯅ ꯈꯜꯂꯝꯗꯣꯏꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏꯗꯤ ꯉꯁꯥꯏ ꯍꯥꯎꯇ ꯉꯥꯛꯇꯅꯤꯅ ꯑꯗꯣ ꯃꯣꯏꯒꯤꯗꯣ ꯑꯩꯗꯤ ꯃꯣꯏꯒꯤꯗꯣ ꯍꯥꯎꯕꯨꯗꯤ ꯍꯥꯎꯋꯦꯕꯀꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤꯁꯨ ꯌꯥꯝ ꯍꯥꯎꯕꯁꯦ ꯃꯣꯏꯗꯤ ꯆꯥꯕ ꯐꯪꯖꯗ꯭ꯔꯕꯅꯤ ꯈꯟꯕꯗ ꯑꯩꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯃꯣꯏꯅꯁꯨ ꯆꯞ ꯃꯥꯟꯅ ꯈꯜꯂꯝꯗꯣꯏꯅꯤ ꯑꯩꯈꯣꯏꯗꯤ ꯑꯁ ꯃꯣꯏꯒꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤꯀꯣ ꯁꯨꯝ ꯆꯥꯔ ꯂꯥꯛꯄꯁꯤꯡꯁꯤꯅꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯆꯥꯕꯗ ꯑꯗꯨꯝ ꯃꯣꯏꯒꯤ ꯐꯅ ꯈꯔ ꯆꯥꯔꯁꯨ ꯌꯥꯗꯦꯕ ꯃꯍꯨꯠꯁꯤꯡ ꯌꯥꯗꯦꯕ ꯅꯪꯅꯦ ꯀꯩꯅꯣ ꯉꯥꯔꯤ ꯌꯥꯎꯗꯅꯅꯦ ꯍꯤꯡꯕ ꯉꯝꯒꯗ꯭ꯔꯥ ꯉꯥꯔꯤ ꯌꯥꯎꯗꯅ ꯍꯤꯡꯕ ꯂꯨꯔꯤꯅꯦ ꯀꯣꯏꯁꯟꯁꯦ ꯉꯥꯔꯤ ꯑꯩꯅ ꯍꯥꯏꯗꯤꯅꯦ ꯉꯥꯔꯤ ꯌꯥꯎꯗ ꯅꯪ ꯄꯨꯟꯁꯤ ꯆꯨꯞꯄ ꯉꯥꯔꯤ ꯆꯥꯔꯨꯔꯅꯨ ꯍꯥꯏꯗꯤ ꯅꯪ ꯉꯝꯒꯗ꯭ꯔꯥ ꯑꯩ ꯉꯝꯗꯧ ꯃꯥꯟꯗꯦ ꯅꯪꯗꯤ ꯑꯩ ꯉꯝꯃꯣꯏ ꯏꯁꯤꯡ ꯃꯨꯊꯠꯂꯒꯦ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯒꯦꯀꯣ ꯀꯩꯅꯣꯁꯤꯗꯤꯕꯨꯗꯤ ꯃꯨꯜꯂꯦ ꯆꯋꯥꯏꯁꯤꯕꯨꯗꯤ ꯑꯂꯨ ꯃꯨꯜꯂꯖꯥꯠꯂ ꯈꯪꯗꯦ ꯈꯇꯪ ꯋꯥꯠꯂꯤ ꯊꯝꯃꯣ ꯑꯗꯨ ꯃꯨꯟꯖꯔꯅꯤ ꯑꯣꯝꯁꯨ ꯑꯩ ꯃꯈꯨꯝꯁꯨ ꯈꯨꯝꯖꯤꯟꯗꯦ ꯇꯧꯏꯁꯦ ꯄꯨꯊꯕꯤꯅꯦ ꯁꯨꯃꯥꯏꯅ ꯇꯥꯍꯧꯔꯦ ꯈꯨꯝꯖꯤꯜꯂꯁꯤꯔ ꯃꯈꯨꯝ ꯌꯦꯡꯉꯣ ꯁꯤꯁꯦ ꯁꯧꯒꯠꯂꯛꯑꯦꯗꯅ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯉꯥ ꯊꯥꯛꯊꯔꯒꯦ
ꯁꯤ ꯉꯥ ꯊꯣꯡꯕ ꯁꯧꯒ꯭ꯔꯤ ꯊꯥꯛꯄ ꯃꯥꯟꯁꯤꯜꯂꯦ ꯑꯗꯨꯒ ꯎꯀꯥꯕꯤ ꯀꯥꯡꯁꯣꯏ ꯊꯣꯡꯕ ꯁꯧꯒ꯭ꯔꯤ ꯊꯥꯛꯄꯅꯤ ꯊꯨꯝ ꯍꯥꯞꯆꯤꯜꯂꯒꯦ ꯍꯥꯞꯄ꯭ꯔꯣ ꯊꯨꯝ ꯈꯛꯇꯪ ꯅꯝꯃꯒ ꯍꯥꯎꯋꯤꯀꯣ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯁꯤꯗꯤ ꯁꯧꯒ꯭ꯔꯤꯗ ꯅꯠꯇꯦ ꯑꯇꯣꯞꯄ ꯏꯟꯖꯥꯡꯁꯨ ꯂꯣꯏ ꯍꯥꯎꯋꯤ ꯀꯩꯅꯣ ꯊꯨꯝ ꯅꯝꯃꯗꯤ ꯑꯗꯨꯏꯁꯨ ꯁꯧꯒ꯭ꯔꯤꯁꯤꯅ ꯈꯤꯇꯪ ꯊꯨꯝ ꯈꯤꯇꯪ ꯀꯜꯂꯞ ꯇꯧꯕꯁꯤꯅ ꯍꯥꯎꯕꯩ ꯇꯥꯏꯞ ꯇꯧ ꯌꯦꯁ ꯆꯨꯝꯃꯦ ꯑꯩꯈꯣꯏ ꯃꯣꯝ ꯏꯟꯂꯣꯅ ꯊꯣꯡꯕꯗꯣ ꯍꯥꯎꯗꯤ ꯍꯥꯎꯕꯅꯦ ꯃꯣꯃꯤꯅꯣ ꯍꯥꯏꯗꯤ ꯏꯅꯦꯝꯕꯣ ꯑꯩꯈꯣꯏ ꯏꯅꯦꯝꯄꯣꯛꯅ ꯊꯣꯡꯕꯗꯣ ꯌꯥꯝ ꯍꯩ ꯍꯥꯏꯕ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯕ ꯍꯩꯇ꯭ꯔꯗꯤ ꯀꯩꯅꯣ ꯑꯩ ꯅꯣꯏ ꯆꯨꯗ꯭ꯔꯣ ꯃꯥꯅ ꯄꯤꯖꯔꯛꯄꯒꯤ ꯉꯁꯤ ꯁꯤꯂꯣ ꯁꯧꯒ꯭ꯔꯤ ꯅꯠꯇ꯭ꯔꯣ ꯑꯣꯀꯦ ꯍꯥꯎꯅꯤ ꯁꯦꯝꯖꯔꯣ ꯁꯤ ꯉꯁꯥꯏ ꯁꯦꯝꯍꯧꯗ꯭ꯔꯦꯕꯀꯣ ꯆꯥꯡ ꯐꯣꯠꯇꯧꯔꯒ ꯍꯥꯞꯄꯩꯗꯨꯗ ꯇꯧꯔꯁꯤꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯑꯣꯔꯗꯔ ꯇꯧꯕꯗꯣ ꯌꯧꯔꯛꯑꯦ ꯁꯤꯗ ꯃꯣꯏꯅ ꯕꯦꯒꯁꯦ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯄꯤꯔꯛꯑꯦ ꯁꯨꯃꯥꯏꯅ ꯌꯥꯎꯔꯦꯀꯣ ꯑꯗꯣ ꯁꯤ ꯕꯦꯒꯁꯦ ꯃꯣꯏ ꯉꯥꯏꯍꯧꯔꯤ ꯁꯤ ꯑꯃꯨꯛ ꯂꯧꯊꯣꯛꯑ ꯄꯤꯈ꯭ꯔꯅꯤ ꯑꯗꯣ ꯕꯦꯒꯄꯨꯗꯤ ꯂꯧꯕ ꯌꯥꯕꯅꯦꯗꯣ ꯑꯩꯈꯣꯏꯅ ꯂꯧꯗ꯭ꯔꯦꯀꯣ ꯌꯥꯝꯃꯜꯂꯦꯕ ꯕꯦꯒ ꯁꯤ ꯂꯧꯊꯣꯛꯑꯁꯤꯀꯣ ꯑꯗꯨ ꯑꯣꯜꯂꯁꯤ ꯁꯤ ꯌꯥꯝ ꯄꯤꯊꯣꯛꯈꯤꯁꯤ ꯕꯦꯒꯁꯤ ꯑꯣꯀꯦ ꯍꯧꯖꯤꯛ ꯖꯦꯞꯇꯣꯗꯒꯤ ꯂꯥꯛꯄ ꯀꯩꯅꯣ ꯃꯌꯥꯝꯗꯣ ꯃꯣꯏꯒꯤ ꯕꯦꯒꯇꯣ ꯄꯤꯊꯣꯛꯈ꯭ꯔꯦ ꯁꯤꯗ ꯂꯣꯏ ꯂꯧꯊꯣꯛꯑ ꯊꯝꯍꯧꯔꯦ ꯑꯗꯣ ꯍꯥꯏꯐꯦꯠ ꯎꯠꯁꯤꯜꯂꯛꯀꯦ ꯀꯩꯀꯩꯅꯣꯗꯣ ꯑꯩꯅ ꯑꯃꯨꯛ ꯀꯦꯃꯦꯔꯥ ꯃꯦꯟ ꯑꯣꯏꯔꯦ ꯑꯩ ꯅꯨꯄꯤ ꯀꯦꯃꯦꯔꯥꯃꯦꯟ ꯑꯣꯏꯍꯜꯂꯦ ꯀꯦꯃꯦꯔꯥ ꯋꯨꯃꯦꯟ ꯇꯥꯔꯦ ꯃꯥꯅ ꯇꯇꯥ ꯁꯣꯜꯠ ꯑꯩ ꯗꯨꯀꯥꯟ ꯐꯝꯗꯣꯔꯕꯅꯤꯀꯣ ꯁꯦ ꯇꯇꯥ ꯁꯣꯜꯠ ꯂꯩꯕ ꯂꯥꯛꯄ ꯌꯥꯕꯤꯔꯅꯤ ꯖꯤꯔꯥ ꯃꯣꯏꯗ ꯐꯪꯉꯤꯁꯦ ꯂꯧꯕ ꯌꯥꯏꯁꯤꯕꯨꯕ ꯒ꯭ꯔꯣꯁꯔꯤ ꯑꯥꯏꯇꯦꯝꯁꯇꯣ ꯁꯤ ꯐꯪꯉꯦ ꯃꯆꯨ ꯃꯣꯔꯣꯛ ꯑꯁꯨꯕ ꯐꯖꯅ ꯍꯥꯏꯌꯣ ꯃꯣꯔꯣꯛ ꯑꯄꯧꯕ ꯌꯥꯝ ꯁꯝꯖꯜꯂꯦꯅ ꯃꯣꯔꯣꯛ ꯑꯄꯧꯕꯅꯤꯀോ ꯁꯤꯅ ꯃꯣꯔꯣꯛ ꯑꯩꯈꯣꯏꯒꯤ ꯀꯥꯁꯃꯤꯔꯤ ꯃꯤꯔꯆ ꯄꯥꯎꯗꯔ ꯃꯆꯨ ꯐꯖꯅꯕ ꯁꯤꯅ ꯑꯩ ꯅꯨꯄꯤꯒꯤ ꯐꯦꯚꯣꯔꯥꯏꯠ ꯀꯣ ꯃꯥꯏ ꯐꯦꯚꯣꯔꯥꯏꯠꯁꯤꯅꯦ ꯁꯤ ꯐꯦꯚꯣꯔꯥꯏꯠ ꯐꯦꯚꯣꯔꯥꯏꯠ ꯌꯥꯝ ꯌꯥꯝꯃꯤꯅꯦ ꯐꯦꯚꯣꯔꯥꯏꯠꯁꯦ ꯌꯣꯒꯔꯠ ꯕ꯭ꯂꯨꯕꯦꯔꯤ ꯀꯣ ꯑꯗꯨꯒꯅꯦ ꯅꯃꯣ ꯑꯗꯨꯒꯤ ꯕ꯭ꯔꯥꯟ ꯃꯃꯤꯡꯗꯣ ꯍꯥꯏꯔꯝꯃꯣꯕ ꯃꯥꯃꯤꯌꯣꯕ ꯍꯥꯏ ꯑꯗꯣ ꯍꯥꯟꯅꯗꯤ ꯏꯄꯤꯒꯥꯃꯤꯌꯥ ꯆꯥꯔꯝꯃꯤꯗꯅ ꯏꯄꯤꯒꯥꯃꯤꯌꯥꯗꯣ ꯈꯔ ꯇꯥꯡꯉꯦ ꯑꯗꯨꯒ ꯁꯤꯁꯤꯅꯅꯦ ꯁꯤꯁꯤꯅ ꯀꯩꯅꯣ ꯈꯛꯇꯪꯅꯦꯕ ꯕ꯭ꯂꯨꯕꯦꯔꯤ ꯁꯤꯁꯤꯅꯅꯦ 36 ꯈꯛꯇꯪꯅꯦꯕ ꯑꯃꯗ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯋꯦꯕ ꯁꯤꯁꯦ ꯌꯥꯝ ꯍꯥꯎꯁꯨ ꯍꯥꯎꯋꯦ ꯑꯣꯀꯦ ꯃꯥꯏ ꯕ꯭ꯔꯥꯟ ꯌꯥꯝ ꯃꯥꯗꯔ ꯗꯥꯏꯔꯤꯗꯒꯤ ꯁꯤꯗ ꯍꯦꯟꯅ ꯍꯥꯎꯋꯦ ꯑꯩ ꯕ꯭ꯔꯥꯟ ꯑꯃ ꯈꯪꯗꯦꯅꯦ ꯆꯤꯅꯤ ꯐꯣꯔꯆꯨꯟꯒꯤ ꯆꯤꯅꯤ ꯑꯦꯟ ꯐꯣꯔꯆꯨꯟꯒꯤ ꯊꯥꯎ ꯐꯣꯔꯆꯨꯟꯒꯤ ꯂꯣꯏꯔꯦ ꯁꯤꯗ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯊꯝꯒꯦꯀꯣ ꯑꯣꯀꯦ ꯁꯤꯅ ꯀꯞ ꯅꯨꯗꯜꯁ ꯁꯤꯁꯨ ꯐꯦꯚꯣꯔꯥꯏꯠꯅꯤ ꯑꯩ ꯅꯨꯄꯤꯒꯤ ꯐꯦꯚꯣꯔꯥꯏꯠ ꯑꯗꯒꯤ ꯅꯨꯡꯁꯤꯗ꯭ꯔꯣ ꯁꯤꯁꯦ ꯀꯩ ꯑꯩꯅ ꯃꯥꯟ ꯌꯦꯡꯉꯨꯁꯤ ꯀꯩꯅꯣ ꯆꯦꯡꯅꯦꯕ ꯕꯥꯁꯃꯇꯤ ꯀꯩꯅꯣ ꯔꯥꯏꯁ ꯀꯣ ꯇꯧꯕꯅꯦꯕꯀꯣ ꯕꯤꯔꯌꯥꯅꯤ ꯕꯤꯔꯌꯥꯅꯤ ꯕꯥꯁꯃꯇꯤ ꯔꯥꯏꯁ ꯑꯩꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯣꯠ ꯍꯥꯞꯄꯗꯣ ꯑꯗꯨ ꯁꯤꯁꯦ 49ꯗ ꯑꯣꯐꯔꯗ ꯂꯥꯛꯄ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯅꯍꯥꯟ ꯑꯃꯨꯛ ꯃꯣꯜꯗꯒꯤ ꯄꯣꯠ ꯂꯩꯕꯗ ꯑꯩꯈꯣꯏꯒꯤ ꯕꯤꯔꯌꯥꯅꯤ ꯃꯁꯥꯂꯥ ꯑꯃ ꯄꯤꯔꯛꯇ꯭ꯔꯥ ꯄꯤꯔꯦ ꯑꯗꯨꯗꯨꯒ ꯕꯤꯔꯌꯥꯅꯤ ꯊꯣꯡꯁꯦꯕ ꯃꯥꯅ ꯍꯥꯟꯅ ꯑꯣꯜꯔꯦꯗꯤ ꯄ꯭ꯂꯥꯟ ꯇꯧ ꯂꯩꯔꯦ ꯃꯣꯏ ꯄꯣꯠꯁꯤꯁꯨ ꯃꯥꯅ ꯈꯜꯂꯝꯕꯅꯤꯀꯣ ꯃꯃꯜꯁꯨ ꯃꯥꯅ ꯂꯣꯏ ꯈꯪꯉꯦ ꯃꯃꯜ ꯍꯣꯡꯗ꯭ꯔꯗꯤ ꯂꯩꯇꯦ ꯂꯩꯕꯗꯤ ꯌꯥꯝ ꯍꯩ ꯌꯥꯝ ꯁꯤꯡꯉꯤꯀꯣ ꯁꯤꯡꯉꯤ ꯑꯗꯨꯒ ꯀꯣꯐꯤꯗ ꯍꯥꯏꯔꯛꯑꯣ ꯑꯣꯀꯦ ꯁꯤ ꯑꯗꯨꯅ ꯑꯩꯒꯤ ꯃꯥꯏ ꯂꯦꯇꯦꯁט ꯐꯦꯚꯣꯔꯥꯏꯠ ꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯅꯧꯕꯗ ꯁꯤ ꯂꯩꯖꯔꯦ ꯁꯤꯁꯨ ꯃꯥꯒꯤ ꯄꯦꯁꯦꯟ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯏ ꯄꯦꯁꯦꯟꯒꯤ ꯄꯥꯔꯇꯤ ꯄꯦꯁꯦꯟꯒꯤ ꯃꯃꯥꯅ ꯄꯤꯊꯔꯛꯑꯦ ꯃꯉꯣꯟꯗ ꯑꯗꯨꯗꯩ ꯃꯥꯅ ꯍꯧꯃꯟꯗꯅꯅꯦ ꯁꯤ ꯂꯩꯁꯦꯅ ꯑꯩꯉꯣꯟꯗ ꯍꯥꯏ ꯑꯩꯅ ꯂꯩꯔꯕꯅꯦꯕ ꯍꯪꯉꯛꯑꯦ ꯀꯔꯝꯕ ꯀꯣꯐꯤꯅꯣꯅ ꯑꯗꯨꯒ ꯃꯥꯅ ꯁꯤꯁꯦ ꯍꯥꯏꯔꯛꯑꯦ ꯑꯗꯨꯒ ꯇꯟꯖꯥꯖꯥꯅ ꯖꯦꯞꯇꯣꯗ ꯌꯥꯎꯔꯝꯃꯦ ꯌꯦꯁ ꯌꯥꯎꯔꯝꯃꯦ ꯃꯥ ꯑꯣꯜꯔꯦꯗꯤ ꯅꯪꯅ ꯍꯥꯞꯆꯟꯈ꯭ꯔꯦꯕ ꯌꯥꯎꯔꯝꯕꯗꯒꯤ ꯑꯗꯣ ꯁꯤꯒꯤ ꯐ꯭ꯂꯦꯚꯔꯁꯦ ꯁꯤ ꯌꯥꯎꯔꯤꯁꯤ ꯐ꯭ꯂꯦꯚꯔ ꯃꯔꯤꯅꯦꯕ ꯃꯔꯤꯁꯦ ꯑꯍꯥꯟꯕꯁꯤꯅ ꯚꯅꯤꯂꯥ ꯑꯗꯒꯤ ꯑꯅꯤꯁꯨꯕꯗ ꯍꯦꯖꯜꯅꯠ ꯕꯇꯔ ꯁ꯭ꯀꯣꯠꯆ ꯑꯗꯨꯒ ꯀ꯭ꯂꯥꯁꯤꯛ ꯑꯗꯣ ꯑꯩ ꯑꯅꯤꯔꯛ ꯃꯥꯅ ꯍꯦꯖꯜꯅꯠꯇꯣ ꯑꯗꯨꯒ ꯚꯅꯤꯂꯥꯒ ꯄꯤꯊꯔꯛꯑꯦꯕ ꯑꯗꯨ ꯌꯥꯝ ꯍꯥꯎꯋꯦ ꯑꯅꯤꯃꯛ ꯑꯗꯨꯗꯣ ꯃꯅꯨꯡꯗ ꯁꯦꯁꯦ ꯑꯣꯏꯅ ꯌꯥꯎꯕꯅꯦꯕꯀꯣ ꯑꯗꯨꯗꯣ ꯀꯩꯅꯣ 189ꯗ ꯀꯩꯅꯣꯝ ꯐꯪꯉꯦ 189ꯗ 48 ꯁꯦꯁꯦ ꯌꯥꯎꯔꯝꯒꯅꯤ ꯌꯥꯎꯋꯦ 40 ꯊꯥꯏ 12 ꯁꯦꯁꯦꯠ ꯏꯆꯗꯤ ꯐ꯭ꯂꯦꯚꯔ ꯑꯃꯒꯤ 12 ꯑꯣꯏꯕ ꯑꯗꯣ ꯄꯨꯂꯞꯅ 40 ꯌꯥꯎꯔꯦ ꯀꯝꯄꯅꯤꯅ ꯕꯦꯕꯖꯤꯂꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅꯦ ꯁꯤꯗꯤ ꯑꯩꯈꯣꯏ ꯁꯥꯏ ꯈꯪꯉꯝꯃꯣꯏ ꯁꯤꯁꯦ ꯌꯦꯡꯉꯨ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯠ ꯅꯦꯠ ꯐꯪꯗ꯭ꯔꯀꯥꯟꯗ ꯊꯣꯛꯂꯛꯄ ꯗꯥꯏꯅꯣꯁꯣꯔꯗꯣ ꯑꯗꯨ ꯃꯥꯟꯕꯅꯤ ꯑꯣꯀꯦ ꯃꯌꯥꯝ ꯂꯩꯖꯔꯦ ꯁꯤ ꯂꯣꯏꯔꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯣꯁꯔꯤꯗꯒꯤ ꯑꯣꯔꯗꯔ ꯇꯧꯕꯒꯤꯀꯣ ꯃꯥ ꯂꯥꯛꯏꯁꯦ ꯃꯤꯅꯤꯠ ꯀꯩꯅꯣꯃꯨꯡꯗ ꯑꯗꯨꯝ ꯂꯥꯛꯈ꯭ꯔꯦ 10ꯒꯤ ꯃꯅꯨꯡꯗ ꯇꯔꯥꯍꯨꯝꯗꯣꯏ ꯖꯤꯔꯁꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯑꯅꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯊꯦꯡꯉꯛꯄ ꯃꯇꯝꯁꯦ ꯑꯊꯦꯡꯕꯗ ꯑꯗꯨꯝ ꯇꯧꯕ ꯀꯥꯟꯅꯩ ꯑꯗꯣ ꯏꯟꯖꯥꯡ ꯅꯥꯄꯤꯁꯨ ꯑꯊꯦꯡꯕꯗꯀꯣ ꯇꯧꯋꯦ ꯌꯥꯝ ꯀꯟꯚꯤꯅꯤꯌꯦꯟ ꯑꯣꯏꯀꯣ ꯀꯟꯚꯤꯅꯤꯌꯟ ꯑꯣꯏ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯊꯤꯜꯂꯛꯑꯦ ꯃꯣꯏ ꯀꯃꯥꯏꯅ ꯊꯧꯕꯅꯣ ꯑꯗꯣ ꯗꯨꯀꯥꯟꯒ ꯑꯃꯨꯛꯇꯤ ꯊꯣꯛꯄ ꯐꯔꯛ ꯄꯥꯈꯠꯂꯦ ꯃꯣꯏꯁꯦ ꯇꯥꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯦ ꯅꯪꯅꯕꯅ ꯊꯤꯜꯂꯛꯄꯗꯅꯦ ꯃꯣꯏ ꯒꯥꯔꯤ ꯌꯥꯝ ꯀꯟꯅ ꯌꯥꯡ ꯊꯧꯔꯝꯗꯣꯏꯅꯦꯕ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯑꯃꯨꯛꯁꯨ ꯄꯥꯈꯠꯂꯤꯀꯣ
ꯑꯣꯀꯦ ꯁꯤꯁꯤ ꯀꯩꯅꯣꯒꯤ ꯍꯣꯜꯒꯤ ꯂꯣꯏꯁꯤꯜꯂꯦ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯟꯖꯥꯡꯁꯤ ꯐꯖꯅ ꯁꯧꯔꯦ ꯍꯧꯖꯤꯛ ꯁꯧꯒ꯭ꯔꯤ ꯃꯅꯥꯁꯦ ꯍꯥꯞꯆꯤꯜꯂꯒꯦ ꯃꯁꯤ ꯍꯥꯞꯆꯤꯜꯂꯒ ꯉꯥꯏꯍꯥꯛ ꯁꯧꯍꯜꯂꯒ ꯑꯗꯨꯝ ꯊꯥꯡꯊꯕ ꯌꯥꯔꯅꯤ ꯍꯥꯏꯗꯤ ꯃꯥꯗꯤ ꯃꯅꯥꯁꯤꯗꯤ ꯌꯥꯝ ꯀꯨꯏꯅ ꯆꯪꯉꯔꯣꯏꯕ ꯃꯨꯟꯕꯗ ꯏꯁ ꯉꯥꯁꯨ ꯂꯣꯏ ꯌꯥꯎꯔꯁꯦ ꯁꯤ ꯍꯥꯎꯔꯅꯤ ꯑꯩ ꯕꯤꯁꯤ ꯍꯩꯗꯤꯕꯖꯥꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯑꯌꯨꯛꯀꯤ ꯊꯣꯡꯕ ꯊꯥꯛꯄ ꯂꯣꯏꯖꯔꯦ ꯆꯥꯛ ꯏꯟꯖꯥꯡ ꯑꯩꯈꯣꯏꯒꯤ ꯂꯟꯁ ꯁꯤ ꯆꯤꯡꯒꯝꯕꯁꯤ ꯀꯩꯅꯣ ꯆꯤꯡꯒꯤ ꯚꯤꯗꯤꯑꯣꯗꯨꯅ ꯎꯔꯦ ꯅꯪꯒꯤ ꯏꯀꯥꯏꯁꯦ ꯑꯁ ꯇꯧꯕ ꯍꯧꯖꯤꯛꯀꯤꯗꯣ ꯃꯌꯥꯝ ꯎꯍꯧꯗ꯭ꯔꯦ ꯍꯥꯏꯅ ꯏꯒꯅꯣꯔ ꯈꯟꯕꯤꯔꯣ ꯇꯧꯕꯤꯔꯣ ꯁꯤꯁꯦ ꯀꯟꯇ ꯁꯤꯡꯖꯨ ꯍꯥꯏꯗꯣꯏꯔꯣ ꯂꯥꯏꯋꯥ ꯃꯦꯠꯄ ꯂꯩꯋꯥ ꯃꯦꯠꯄꯅꯦꯕ ꯑꯗꯣ ꯁꯤ ꯈꯨꯟ ꯑꯃꯨꯛꯇꯪ ꯅꯣꯏꯁꯤꯜꯂꯒ ꯀꯣ ꯑꯩꯈꯣꯏ ꯆꯥꯊꯣꯛꯅꯕ ꯇꯧꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯦꯠꯂꯣ ꯃꯤꯔꯨꯞꯁꯤꯔꯥ ꯁꯥꯔꯩ ꯁꯥꯅꯤꯍꯦ ꯑꯩꯗꯤ ꯈꯨꯠ ꯌꯥꯝ ꯁꯥꯒꯟꯕꯒꯤ ꯑꯩꯅ ꯃꯦꯠꯇꯕꯅꯦꯕ ꯀꯩꯅꯣꯗ ꯇꯣꯛꯁꯨꯅ ꯅꯝꯒꯥꯏꯕꯅꯦꯕꯀꯣ ꯃꯅꯝ ꯂꯥꯛꯑꯦ ꯎꯃꯣꯔꯣꯛꯀꯤ ꯑꯩ ꯁꯥꯒꯠꯂꯛꯑꯦ ꯃꯦꯠ ꯁꯥꯒꯠꯂꯛꯏꯕ ꯁꯤ ꯍꯥꯞꯆꯤꯜꯂꯛꯀꯦꯀꯣ ꯀꯩꯅꯣ ꯐꯗꯤꯒꯣꯝ ꯇꯤꯜꯂꯧ ꯁꯤ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯌꯥꯔꯕ ꯑꯗꯨꯗꯤ ꯑꯣꯀꯦ ꯂꯣꯏꯁꯤꯜꯂꯛꯑꯦꯀꯣ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯑꯝꯇ ꯎꯠꯂꯝꯒꯦ ꯎꯠꯂꯝꯃꯨ ꯎꯗ꯭ꯔꯤ ꯎꯔꯔꯣꯏ ꯍꯦꯛꯇꯣꯔꯛꯑꯅꯤ ꯁꯤ ꯑꯩ ꯊꯥꯡꯒꯠꯂꯧꯔꯥ